Imphal is district ki Yangang Pokpi police station na konba thamna pokpi sana sabi amasung sabung ko khunau ga nakna na leiba uyok singda kuki singna khudum chansinduna central forcing Tanthoknaba Hotnabagi yaning da phongdok tuna maike yadom gi miyam na ngase chingasi tamna thomjinduna Khongjang Changsinkhre Mafum adudagi SKTV na fangba paugi matung inna haukiba chahi inglisingani kunmari ge December gi tang kunmari amasung kunmanga gi lonaba ahingdagi hauduna hari bachinga sidagi kuki militant singna maitai khul singda landarak kiba matung Central Forcing Changsinduna area domination taubagalwenana makha tana pamdaba thodok sing thoktanaba thabak lakhalakhibani adubu kuki nupi nupa kaya mafam aduda laisinduna makhoigi lam oini haizinduna Central Forcing chatkinanaba irang sagatuna lakhe Kuki militant sing mafam adudagi takthokna Landarakpa lephananaba hotnaringaida kuki singna chatharakliba thawongbu yaningdaba phongdoktuna ngasi thamna pokpi sana sabi amasung sabung ko khunau maikege miyamna ching asida laisingani aikhoigi lambu kuki singna laisilaga makhoigini haijan beyaroi haiduna uyok ching asi tamna changselakhe adubu chingkhong yoramdaida masing yamlaba security force na miyam adubu chathattuna thambagaloinana changba thingkhe Miyam na hanbalaitana sangsinduna uyok chingda lainanaba honaki numidangi pung taruk helaba fawba miyam gi khongjang adu hanbalaikide security force na su pamdaba thodok sing thoktanaba thabak paikhatke pawasi file tawba fawbada thoidokpa thokhaningdaba thodok sing thokkibagi paw laikide